ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯝꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯇꯥꯡꯖꯕꯤꯅꯤ ꯅꯥꯀꯥꯗ ꯀꯨꯟꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯅꯕꯩ ꯋꯥꯗꯤ ꯁꯨꯡꯌꯥ ꯌꯥꯅꯗ꯭ꯔꯤꯗ, ꯎꯅꯕꯁꯨ ꯌꯥꯗꯦ꯫ ꯃꯥꯅ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯗꯣꯏꯒꯤꯅꯦ ꯂꯛꯅꯕꯤꯗꯣꯏꯒ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯉꯣꯟꯗ꯫ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯉꯁꯥꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤꯕꯨꯗꯤ ꯁꯥꯟꯅꯔꯛꯏ꯫ ꯏꯆꯟ ꯌꯥꯝ ꯈꯪ ꯍꯩꯕꯒꯤ ꯃꯑꯣꯡꯗꯒ ꯇꯧꯔꯗꯨꯅ, ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯑꯍꯟꯅ ꯑꯉꯥꯡ ꯂꯧꯕꯁꯤꯡꯁꯤꯒꯤꯅꯤ꯫ ꯅꯪꯁꯨ ꯌꯦꯡꯉꯨꯗꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯂꯧꯕ ꯇꯥꯟꯅꯁꯤꯡꯁꯤꯗ ꯑꯗꯨꯝ꯫ ꯔꯤꯌꯥꯅꯥꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯤ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡꯗꯨꯗꯤ ꯇꯧꯔꯛꯇ꯭ꯔꯕꯣ? ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯇ꯭ꯔꯦ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯡꯉꯥꯏꯔꯕ ꯈꯪꯗꯦ ꯑꯩꯁꯦ꯫ ꯑꯣ, ꯃꯤꯁꯨ ꯅꯨꯡꯁꯤꯕ ꯀꯥꯏꯗꯣ ꯐꯥꯎꯖꯔꯛꯇꯅꯅꯦ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯃꯥꯒꯤ ꯁꯤꯡꯖꯨ ꯁꯔꯨꯛꯁꯤꯡꯁꯤꯗ ꯃꯣꯔꯣꯛ ꯁ꯭ꯄꯨꯟ ꯑꯅꯤꯗꯤ ꯁꯣꯏꯗꯅ ꯍꯥꯞꯂꯅꯤ꯫ ꯍꯥꯞꯄꯨ ꯀꯩꯅꯣ, ꯑꯩꯅ ꯊꯤꯡꯕ꯭ꯔꯣ ꯑꯗꯨꯕꯣ? ꯃꯔꯤꯜ ꯇꯦꯡꯉꯣꯔꯤꯕꯗꯣ ꯑꯩꯕꯨ ꯍꯥꯟꯅ ꯎꯁꯤꯠꯂꯝꯗꯕꯩ꯫ ꯑꯣꯀꯦ, ꯅꯪ ꯌꯥ ꯊꯪꯕ ꯐꯪꯉꯗꯤ ꯇꯧꯈꯥꯏꯔꯒꯦ ꯀꯩꯅꯣ, ꯌꯦꯡꯉꯨ꯫ ꯍꯥꯞꯆꯤꯜꯂꯨ, ꯌꯦꯡꯁꯤ ꯀꯨꯝꯍꯩ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏꯁꯨ꯫ ꯎꯈꯤꯗꯕ ꯀꯨꯏꯔꯦꯅꯦ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯗꯣ ꯄꯦꯝꯃ ꯅꯣꯏꯕꯣ꯫ ꯔꯤꯌꯥꯅ ꯄꯨꯅꯤꯜꯒꯤ ꯁꯤꯡꯖꯨ ꯍꯥꯞꯄ ꯄ꯭ꯂꯦꯠꯇꯨꯗ ꯃꯣꯔꯣꯛ ꯁ꯭ꯄꯨꯟ 2 ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯇꯣꯠꯂꯕ ꯃꯇꯨꯡ, ꯇꯁ, ꯁꯤ ꯃꯉꯥꯏꯗꯅ ꯃꯆꯨꯁꯤꯗꯤ ꯐꯖꯔꯦꯍꯦ ꯅꯨꯄꯤ ꯅꯣꯏꯕꯣ, ꯂꯝꯆꯦꯜꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯍꯣꯔꯦꯟꯗꯤ ꯅꯣꯏ ꯑꯔꯤꯕꯁꯦ ꯂꯝꯆꯦꯜ ꯁꯣꯏꯗꯅ ꯇꯧꯔꯅꯤꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯄꯨꯜꯂꯞꯀ ꯅꯣꯛꯂꯤ꯫ ꯃꯌꯥꯝꯗꯣ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯗꯅꯅꯦ ꯆꯥꯛꯄꯥꯎ ꯑꯝꯇ ꯄꯤꯔꯨꯔꯣꯗꯅ ꯇꯣꯟ꯫ ꯏꯔꯩꯄꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯄꯥꯎ ꯄꯨꯕ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯒ ꯄꯨꯅꯤꯜꯒꯁꯨ ꯁꯨꯃꯥꯡꯗ ꯃꯣꯔꯥ ꯊꯥꯔꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯩ ꯃꯉꯣꯟꯗ ꯊꯣꯔꯛꯂꯗꯨꯅ, ꯕꯥꯕꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯤ, ꯀꯥꯝꯆꯥꯁꯨ꯫ ꯄꯨꯅꯤꯜ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯎꯅꯦꯍꯦ, ꯆꯥꯛ ꯇꯣꯛꯂꯒ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯁꯤ ꯄꯥꯆꯥ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯀꯥꯝꯆꯥ, ꯑꯩꯅ ꯀꯥꯝꯆꯥꯒꯤ ꯍꯣꯡꯗꯣꯛꯅꯕ ꯈꯨꯗꯩ ꯄꯤꯔꯝꯃꯒ ꯍꯣꯡꯗꯣꯛꯇ꯭ꯔꯕꯣ? ꯄꯨꯅꯤꯜꯁꯦ ꯈꯨꯗꯩ ꯁꯦꯠꯄ ꯍꯩꯅꯗꯦ ꯍꯥꯏꯅꯦꯍꯦ, ꯑꯗꯨꯅ ꯃꯥ ꯈꯨꯗꯩꯒꯗꯣ ꯑꯝꯇ ꯍꯣꯡꯗꯣꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔ ꯉꯁꯥꯏꯅ ꯌꯨꯝꯗꯒꯤ ꯕꯣꯛꯁꯔ ꯑꯃ ꯍꯥꯄꯛꯄ ꯌꯥꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯃꯅꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ, ꯍꯩ, ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯣ, ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯃꯆꯤꯟꯒꯁꯦ ꯌꯥꯝ ꯀꯜꯂꯝꯃꯤꯁꯤꯕꯣ? ꯑꯩꯅ ꯀꯟꯒ ꯌꯥꯝꯅ ꯀꯟꯕ ꯅꯠꯇꯦꯗ, ꯆꯤꯟꯁꯤꯗꯤ, ꯕꯥꯕꯥ, ꯇꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯅꯤꯜꯗ ꯈꯨꯗꯣꯝꯕꯤꯒꯗꯣ ꯊꯤꯜꯂꯗꯨꯅ, ꯃꯥꯅ ꯊꯋꯥꯏꯒꯤ ꯀꯟꯍꯜꯂꯦ, ꯃꯥꯁꯨ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯤ ꯄꯥꯕ꯫ ꯍꯩ, ꯑꯩꯅ ꯑꯗꯨꯝꯅ ꯃꯤꯉꯣꯟꯗ ꯅꯪ ꯃꯥ ꯁꯤꯖꯤꯟꯅꯧꯅ ꯍꯥꯏꯈꯤꯕ꯭ꯔꯥꯅꯦ ꯇꯣꯟ? ꯏꯔꯩ ꯃꯄꯥꯅ ꯆꯩꯔꯛꯄꯗꯨꯗ, ꯍꯥꯏꯗꯦ, ꯃꯇꯨꯡꯗ ꯍꯥꯏꯔꯔꯣꯏꯒꯦ, ꯕꯥꯕꯥ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯁꯥꯔꯤꯉꯩꯁꯤꯗ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯏꯔꯩꯅ, ꯕꯥꯕꯥꯒ ꯀꯥꯝꯆꯥꯒ ꯍꯥꯟꯅ ꯆꯥꯕꯤꯔꯝꯃꯨ, ꯑꯩ ꯑꯕꯣꯛꯀ ꯂꯥꯛꯃꯤꯟꯅꯔꯒꯦ꯫ ꯏꯄꯥ ꯂꯥꯛꯃꯤꯟꯅꯔꯒꯦ, ꯆꯪꯉꯝꯃꯨ ꯅꯈꯣꯏ ꯑꯅꯤ꯫ ꯄꯥꯕꯨꯡ ꯍꯥꯟꯅ ꯆꯪꯕꯤꯔꯝꯃꯨ, ꯑꯕꯣꯛꯇꯣ ꯑꯩꯈꯣꯏꯅꯤ ꯁꯝꯃꯒ ꯂꯥꯛꯃꯤꯟꯅꯔꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯆꯪꯃꯤꯟꯅꯔꯛꯑꯣꯀꯣ ꯅꯣꯏꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯏꯔꯩ ꯃꯕꯣꯛꯀꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯅꯨꯄꯥꯗꯨꯃꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯑꯕꯣꯛ, ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯣ ꯁꯝꯃꯒꯦ ꯑꯩꯈꯣꯏ꯫ ꯎꯃꯥꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯕꯣꯛꯀꯤ ꯆꯩꯁꯨꯁꯦ ꯅꯪ ꯄꯥꯏꯔꯣ, ꯑꯩ ꯁꯝꯃꯛꯑꯒꯦ ꯑꯕꯣꯛꯁꯦ꯫ ꯌꯥꯅꯤꯌꯦ, ꯄꯨꯂꯞ ꯑꯗꯨꯝ ꯁꯝꯃꯤꯟꯅꯁꯤ꯫ ꯑꯩ ꯁꯝꯃꯒ ꯄꯨꯔꯛꯑꯒꯦ ꯍꯥꯏꯕ? ꯑꯕꯣꯛꯁꯦ ꯑꯩꯒꯤꯁꯨꯅꯤ, ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯑꯕꯣꯛꯇ꯫ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕ ꯈꯟꯅꯨ, ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯂꯞ ꯁꯝꯃꯒ ꯄꯨꯁꯦꯅ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯞ ꯇꯧꯔꯗꯨꯅ ꯁꯥꯎꯔꯞꯅ ꯌꯦꯡꯂꯛꯂꯤ ꯅꯨꯄꯤꯗꯨꯗ꯫ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯁꯥꯎꯅꯤꯡꯕꯒꯤ ꯌꯦꯡꯕ ꯅꯠꯇꯦ, ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯑꯅꯝ ꯀꯟꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯀꯤꯖꯔꯗꯨꯅ ꯄ꯭ꯔꯞ ꯃꯕꯨꯛꯀꯤ ꯆꯩꯁꯨꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯍꯧꯔꯤ ꯍꯧꯖꯤꯛꯇꯗ ꯅꯨꯄꯥꯗꯣ, ꯑꯗꯨꯒ ꯎꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯑꯕꯣꯛ, ꯈꯣꯡꯅ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯄꯝꯃꯒ ꯍꯦꯛꯇ ꯊꯥꯡꯉꯒꯦ ꯆꯥꯛꯈꯨꯝ ꯐꯥꯎꯕ, ꯀꯣ? ꯋꯥꯔꯣꯏꯗ꯭ꯔꯅꯦ ꯍꯦ ꯅꯪꯕꯣ? ꯀꯩꯗꯧ ꯋꯥꯗꯣꯏꯅꯣ, ꯑꯕꯣꯛꯄꯨ ꯀꯌꯥꯝ ꯂꯨꯝꯃꯝꯃꯗꯅ? ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯅ ꯄꯝꯈꯠꯂꯒ ꯎꯃꯥꯕꯨ ꯆꯥꯛꯈꯨꯝ ꯇꯞꯅ ꯄꯨꯔꯛꯂꯤ꯫ ꯆꯥꯛꯈꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯞꯅ ꯊꯝꯂꯤ ꯎꯃꯥꯕꯨ꯫ ꯏꯆꯟꯅ, ꯍꯧꯖꯤꯛꯀꯤ ꯁꯤꯟꯗꯨ ꯐꯥꯎꯕꯗꯤ ꯀꯣꯔꯤꯌꯥꯟ ꯗ꯭ꯔꯃꯥꯗꯒ ꯍꯦꯔꯣꯅ ꯍꯦꯔꯣꯏꯟꯗꯣ ꯄꯝꯃ ꯊꯥꯡꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯎꯔꯦ ꯃꯤꯠꯁꯤꯗ꯫ ꯎꯔꯛꯀꯅꯤ ꯅꯪꯗꯤ, ꯎꯔꯛꯅꯤꯕ꯫ ꯅꯪ ꯎꯗꯅ ꯀꯅꯥꯅ ꯎꯅꯤꯒꯦ? ꯚꯥꯞ ꯐꯕꯤ, ꯋꯥꯈꯜ ꯁꯥꯒꯠ ꯍꯩꯕꯤꯅꯤ꯫ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨꯀꯣ ꯃꯤ ꯃꯃꯥꯡꯁꯤꯗ꯫ ꯏꯀꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ? ꯏꯆꯟ ꯔꯤꯌꯥꯅꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯈꯔ ꯑꯣꯏꯅꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯆꯤꯔꯣꯜꯒ ꯇꯧꯔꯛꯂꯤ꯫ ꯉꯥꯎꯔꯕꯣ ꯅꯪ ꯔꯤꯌꯥ? ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯁꯤꯙꯔꯛꯏꯗꯨꯕꯣ? ꯔꯤꯌꯥꯅ ꯏꯆꯟꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯃꯅꯤꯅ, ꯍꯩ,
ꯆꯥꯛ ꯇꯣꯛꯂꯒ ꯁꯥꯟꯅꯔꯣꯅꯦ ꯍꯦ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ ꯏꯆꯥ ꯁꯥ ꯍꯣꯏ ꯄꯥꯕ ꯆꯥꯔꯁꯤ ꯃꯈꯣꯏ ꯃꯌꯥꯝꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯇꯝ ꯈꯔ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯑꯍꯨꯝꯗꯨꯗꯤ ꯄꯨꯈꯝ ꯑꯄꯥꯛꯄ ꯑꯃꯗ ꯄꯨꯂꯞꯀ ꯆꯥꯃꯤꯟꯅꯔꯤ ꯏꯆꯟꯒ ꯔꯤꯌꯥꯅꯥꯒꯗꯣ ꯉꯥ ꯃꯇꯨꯝꯒ ꯃꯨꯟꯅꯔꯛꯂꯤ ꯅꯪ ꯍꯧꯖꯤꯛ ꯆꯥꯈ꯭ꯔꯤꯗꯣ ꯑꯩ ꯉꯥ ꯃꯇꯨꯝꯅꯤꯀꯣ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯑꯩꯗꯤ ꯑꯩꯒꯤ ꯑꯣꯏꯔꯕ ꯅꯤꯡꯗꯅ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯡꯉꯧ ꯌꯥꯝ ꯊꯨꯅ ꯁꯤꯡꯉꯧꯀꯣ ꯍꯧꯖꯤꯛꯃꯛꯅꯦ ꯅꯪꯅ ꯆꯥꯈꯤꯕ ꯑꯩꯒꯤ ꯃꯇꯨꯝꯗꯣ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯤꯡꯉꯧ ꯏꯕꯦꯝꯃ ꯅꯪꯒꯤꯅꯦꯅ ꯃꯃꯤꯡ ꯊꯥꯔ ꯊꯝꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯡꯀꯣꯠꯇꯒꯤ ꯉꯥ ꯃꯇꯨꯝ ꯃꯆꯥ ꯑꯃ ꯂꯧꯊꯔꯛꯂꯒ ꯏꯆꯟꯒꯤ ꯃꯄꯥꯗꯒ ꯊꯝꯂꯛꯂꯤ ꯏꯆꯟ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯍꯣ ꯑꯗꯨꯅꯤꯗꯅ ꯍꯧꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯏ ꯀꯥꯔꯛꯇꯅꯅꯦ ꯈꯨꯠ ꯆꯦꯞꯁꯤꯅ ꯌꯥꯟꯁꯤꯜꯂꯛꯄꯣ ꯅꯦ ꯆꯥꯔꯨꯅꯦ ꯅꯣꯏ ꯍꯣꯝꯕꯣ ꯉꯥꯡꯗꯅ ꯂꯩꯔꯕ꯭ꯔꯣ ꯍꯣꯔꯦꯟ ꯄꯨꯛ ꯊꯟꯖꯔꯣꯏꯀꯣ ꯅꯣꯏ ꯄꯥꯕ ꯃꯣꯏꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯄꯨꯛ ꯊꯟꯅꯕ ꯆꯥꯍꯧꯔꯗꯧꯅꯤ ꯃꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛꯀ ꯈꯥꯛꯇꯈꯩ ꯆꯥꯎ ꯆꯥꯎ ꯏꯆꯥꯁꯤꯗꯤ ꯅꯄꯨꯛ ꯊꯟꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯊꯣꯛꯎ ꯅꯣꯡꯃꯗ ꯄꯥꯝꯅ ꯆꯥꯅꯕ ꯁꯤꯡꯖꯨꯗꯣ ꯉꯁꯤꯗꯤ ꯅꯨꯄꯥꯗꯣ ꯍꯥꯎꯅ ꯊꯋꯥꯏ ꯇꯥꯅ ꯆꯥꯔꯤ ꯔꯤꯌꯥꯅ ꯆꯤꯔꯣꯜꯒ ꯇꯧꯔꯛꯂꯤ ꯀꯩꯅꯣ ꯉꯁꯥꯏ ꯃꯣꯔꯣꯛꯇꯣ ꯁꯥꯗ꯭ꯔ ꯆꯥꯂꯣ ꯁꯤ ꯁꯥꯒꯝꯗ ꯇꯧꯔꯛꯇꯤ ꯇꯨꯃꯤꯟ ꯆꯥꯎꯏ ꯀꯩꯅꯣ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯨꯅꯦꯜ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ ꯀꯩꯅꯣ ꯁꯤꯡꯖꯨꯁꯤꯕꯣ ꯍꯥꯎꯕꯨꯗꯤ ꯍꯥꯎꯏꯕꯨ ꯃꯣꯔꯣꯛꯀꯁꯨ ꯌꯥꯝ ꯁꯥꯔꯤꯁꯤꯕꯣ ꯃꯣꯏꯒꯤ ꯁꯤꯡꯖꯨꯁꯤ ꯁꯨꯃꯥꯏꯗꯨ ꯃꯣꯔꯣꯛ ꯁꯥꯟꯅꯕ ꯆꯥꯂꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯣꯔꯣꯛ ꯁꯥꯏꯅ ꯍꯥꯏꯔꯨꯔꯗꯤ ꯃꯣꯏꯅ ꯑꯩꯁꯦ ꯅꯣꯛꯅꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏꯒꯦ ꯃꯣꯏꯒꯤꯁꯨ ꯃꯣꯔꯣꯛ ꯁꯥꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅꯕꯨ ꯀꯔꯤꯁꯨ ꯍꯥꯏꯅꯔꯛꯇ꯭ꯔꯤꯅꯤ ꯃꯣꯔꯣꯛ ꯁꯥꯔꯕꯁꯨ ꯆꯥꯕꯗꯤ ꯂꯦꯞꯇꯦ ꯅꯨꯄꯥꯗꯣ ꯁꯤꯡꯖꯨ ꯂꯦꯝꯍꯟꯕꯗꯣ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯕꯒꯤꯔ ꯈꯪꯗꯦ ꯅꯨꯄꯥꯗꯣ ꯀꯤꯠ ꯀꯤꯠꯀ ꯅꯝꯗꯨꯅ ꯍꯥꯎꯅ ꯑꯗꯨꯃꯛ ꯆꯥꯔꯤ ꯃꯅꯤ ꯃꯌꯥ ꯅꯨꯄꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯎꯇ꯭ꯔꯕ꯭ꯔꯅꯦ ꯄꯨꯅꯦꯜ ꯍꯥꯎꯏ ꯄꯥꯕꯨꯡ ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ ꯑꯝꯇ ꯂꯦꯝꯍꯟꯕ ꯌꯥꯗꯦꯀꯣ ꯋꯥꯠꯂꯁꯨ ꯍꯥꯏꯌꯨ ꯅꯆꯟꯁꯤꯡꯗ ꯏꯄꯥꯗꯤ ꯑꯣꯛꯂꯤ ꯍꯧꯒꯠꯂꯝꯃꯒꯦꯀꯣ ꯍꯥꯟꯅ ꯍꯣꯏ ꯄꯥꯕꯨꯡ ꯍꯧꯒꯠꯄꯤꯔꯝꯃꯣ ꯆꯞ ꯆꯥꯔꯤ ꯄꯥꯕꯨꯡ ꯌꯥꯔꯅꯤ ꯏꯔꯩ ꯃꯈꯨꯠꯇ ꯍꯥꯝꯗꯣꯛꯂꯗꯨꯅ ꯍꯧꯒꯠꯈ꯭ꯔꯒ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ ꯑꯕꯣ ꯉꯥ ꯊꯣꯡꯕ ꯍꯥꯞꯄꯛꯎꯔꯥ ꯀꯥꯝꯆꯥꯒꯤꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯕꯣꯛꯀꯤꯗꯤ ꯅꯪ ꯀꯥꯝꯆꯥꯒꯤ ꯑꯣꯏꯅ ꯍꯥꯞꯄꯤꯔꯣ ꯑꯕꯣꯛꯁꯨ ꯑꯣꯛꯂꯤ ꯍꯧꯒꯠꯂꯝꯃꯒꯦꯀꯣ ꯑꯇꯣꯟ ꯃꯅꯤ ꯏꯃꯥꯕꯨ ꯁꯝꯅ ꯍꯧꯒꯠꯄꯁꯤ ꯉꯝꯗ꯭ꯔꯦꯅꯦ ꯍꯦ ꯏꯊꯟꯇ ꯃꯌꯥꯝꯗꯨ ꯄꯨꯜꯂꯞꯅ ꯍꯣꯏ ꯑꯕꯣꯛ ꯃꯅꯤꯅ ꯃꯃꯥꯕꯨ ꯁꯝꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯅꯣꯏ ꯑꯗꯨꯝ ꯆꯥꯔꯣ ꯍꯥꯄꯛꯀꯦ ꯀꯩꯅꯣ ꯀꯥꯝꯆꯥ ꯌꯥꯔꯗ꯭ꯔꯅꯦ ꯑꯁꯦꯡꯕ ꯍꯣꯏ ꯌꯥꯔꯦ ꯅꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯆꯥꯊꯣꯛꯆꯔꯣ ꯏꯆꯟꯅ ꯑꯩꯈꯣꯏ ꯑꯇꯣꯟꯅ ꯀꯥꯝꯆꯥ ꯀꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯥꯝꯆꯥ ꯀꯧꯔꯒꯦ ꯌꯥꯏꯅ ꯀꯥꯝꯆꯥ ꯌꯥꯏꯗ ꯅꯣꯏꯅ ꯀꯧꯅꯤꯡꯕ ꯃꯤꯡ ꯑꯃ ꯑꯗꯨꯝ ꯀꯧ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯉꯣꯟꯗꯗꯤ ꯔꯤꯌꯥꯅ ꯄꯤꯁꯨꯝꯒꯗꯣ ꯅꯥꯝꯃ ꯊꯥꯡꯒꯠꯂꯛꯂꯒ ꯀꯥꯝꯆꯥꯁꯦ ꯂꯨꯍꯣꯡ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯇꯥꯈꯠꯂꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯏꯆꯟꯅ ꯑꯃꯨꯛ ꯃꯤꯒꯁꯦ ꯌꯥꯝ ꯊꯤ ꯎꯁꯤꯠꯇꯦꯅꯦ ꯍꯅꯨꯕ ꯅꯪ ꯁꯤꯅꯤꯡꯗꯅ ꯍꯧꯔꯤꯔꯣ ꯑꯩꯈꯣꯏ ꯑꯇꯣꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯄꯨꯅꯦꯜ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯂꯤ ꯏꯔꯩꯗ ꯏꯔꯩꯁꯨ ꯐꯠ ꯌꯦꯡꯂꯛꯂꯤ ꯄꯨꯅꯦꯜꯗ ꯈꯨꯝꯃꯣ ꯀꯥꯝꯆꯥ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯗꯣ ꯂꯥꯟꯅꯒ ꯈꯨꯝꯃꯗꯤꯅꯦ ꯄꯨꯜꯂ ꯊꯝꯃꯦ ꯈꯪꯖꯧ ꯅꯁꯥꯅ ꯄꯨꯅꯦꯜꯁꯨ ꯈꯨꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯈꯪꯕꯅ ꯀꯅꯥ ꯍꯥꯏꯅꯣ ꯑꯩꯗꯤ ꯀꯅꯥꯝꯇꯗ ꯇꯥꯈꯠꯈꯤꯕ ꯂꯩꯇꯦꯅ ꯏꯆꯦꯅ ꯑꯃꯨꯛ ꯅꯆꯤꯟ ꯊꯤꯅꯣꯔꯤꯕꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤꯀꯣ ꯅꯪꯅ ꯑꯩꯈꯣꯏ ꯑꯇꯣꯟꯗ ꯀꯔꯤ ꯇꯧꯏ ꯀꯔꯤ ꯉꯥꯡꯉꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯕꯖꯥꯅꯤ ꯋꯥꯒ ꯂꯣꯠꯂꯛꯀꯅꯨ ꯀꯥꯝꯆꯥ ꯍꯅꯨ ꯊꯪꯅ ꯐꯨꯖꯔꯛꯀꯅꯤꯍꯦ ꯑꯉꯥꯡ ꯅꯍꯥꯟ ꯐꯣꯏꯗꯤ ꯂꯩꯇꯝꯅꯤ ꯂꯣꯠꯇꯦꯃꯤ ꯅꯣꯏꯗꯕꯨ ꯑꯩꯅ ꯀꯔꯤ ꯋꯥ ꯂꯣꯠꯇꯧꯔꯤꯒꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣꯗꯅ ꯃꯊꯪ ꯃꯊꯪ ꯁꯦꯝꯗꯣꯛꯄꯤꯒ ꯇꯧꯒꯅꯨꯀꯣ ꯍꯥꯟꯅ ꯍꯥꯏꯕꯤꯍꯧꯔꯁꯤꯅꯤ ꯄꯨꯅꯦꯜ ꯋꯥ ꯉꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯕꯨꯛꯇꯨ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯂꯤ ꯏꯆꯟꯅ ꯍꯥꯏꯔꯛꯑꯣ ꯀꯥꯝꯆꯥ ꯁꯠ ꯋꯥꯔꯤꯗ ꯉꯥꯏꯕ ꯍꯥꯏꯔꯛꯇꯣꯏ ꯋꯥꯗꯣ ꯄꯨꯅꯦꯜ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯪꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯪꯂꯛꯂꯤ ꯑꯇꯣꯟ ꯅꯣꯏ ꯇꯣꯏꯂꯦꯠꯇꯨ ꯀꯗꯣꯝꯗ ꯂꯩꯒꯦ ꯑꯩ ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯦ ꯏꯔꯩ ꯃꯈꯨꯠꯀꯗꯨ ꯊꯤꯜꯂꯗꯨꯅ ꯑꯁꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯌꯦꯗꯣ ꯀꯥꯝꯆꯥ ꯋꯥꯒ ꯈꯨꯝꯂꯝꯗꯕꯤ ꯅꯨꯄꯥꯗꯣ ꯍꯣꯠꯇꯅ ꯀꯟꯅ ꯆꯦꯟꯈꯤ ꯇꯣꯏꯂꯦꯠ ꯇꯝꯅ ꯔꯤꯌꯥꯅꯥꯗꯨ ꯅꯣꯛꯂꯗꯨꯅ ꯁꯕꯥꯁ ꯔꯤꯌꯥꯅꯥ ꯑꯩꯅ ꯇꯧꯕ ꯄ꯭ꯂꯥꯟꯕꯨ ꯁꯛꯁꯦꯁ ꯑꯣꯏꯗꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯥꯗꯨ ꯇꯣꯏꯂꯦꯠꯇꯒꯤ ꯊꯣꯛꯂꯛꯄꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯨꯛ ꯇꯣꯏꯂꯦꯠꯇ ꯍꯦꯛꯇ ꯄꯩꯁꯤꯟꯈꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯩ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯞꯍꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯖꯩ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯨꯗꯁꯨ ꯃꯅꯤꯁꯨ ꯄꯨꯅꯦꯜꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯇꯣꯏꯂꯦꯠꯇ ꯆꯪꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯐꯥꯔꯃꯥꯁꯤꯗꯒꯤ ꯑꯣꯇꯨꯒ ꯑꯣꯔꯦꯁꯀ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯏꯆꯟꯒ ꯔꯤꯌꯥꯅꯥꯒꯁꯨ ꯄꯨꯅꯦꯜꯅ ꯃꯁꯥ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯄꯪꯆꯦꯟꯗ ꯆꯦꯟꯕꯗꯨꯗ ꯄꯨꯅꯦꯜ ꯇꯣꯏꯂꯦꯠꯇꯒꯤ ꯑꯃꯨꯛ ꯃꯁꯥꯒꯗꯣ ꯏꯄꯠ ꯄꯠꯊꯔꯒ ꯊꯣꯛꯂꯛꯂꯤ ꯏꯔꯩꯅ ꯀꯥꯝꯆꯥ ꯈꯔ ꯐꯠꯇ꯭ꯔꯤꯕꯣ ꯈꯤꯇꯪ ꯐꯕꯗꯧꯅꯗꯤ ꯇꯧꯏ ꯑꯗꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯦꯛꯇ ꯍꯧꯔꯛꯏ ꯃꯅꯤꯁꯨ ꯇꯥꯟ ꯆꯥꯅ ꯆꯪꯂꯛꯂꯤ ꯒꯦꯠꯇ
Manil Punil ubada. Punil sesi ipana lerakliba ORS ama thakjil. Adugo otu se amaga jasilagane phabri ngoro jalo. O hai pabo. Asiyarga magupong lerakba ORS ka otuga du lawaduna ORS to hana thaklaba matu ngahak lebaka otu do ma jasili. Ngahak leraba matu mani Punil do onsilaga khara pharabran henangbo Punil. Khara phare pabo. Adudi hanaba taw noisi yumda thikjin khradi nungai te ko. Lekai minaga mapam chapadu namit ta ke hanjalakte na hainani. Hoi pabo. Asumna ngai hakwari otai sanaram laba matu makoi sumayum halakrami. Nachanu pado thoklage dhaile kamai daw dino siba. Ma bo ngang macharo hawjuk akhoi na ngang nabagi kari mathok tage. O hokang ja jaisu. Handak hafta sida thoklani ni harakpani. Akhoi se karimta ki daba jalo ma bo. Akhoi na haibaga ilak siba. Hanaga manaji nachanu pado. Akhoi na ngang buga tarakidri kanana bo insalapunu khangdene. Hemagi waduda kalendo saura thokta tholokisano khangni bama. Akhoi na mangonda aranba pawdam silai kaigino kainaga yam hangapani. Hayeng man thoklaklagane moi pawna phana mangang nabiu ko aigadi han birakano mok. Kari ai thanda da loina taisilakadori braha nang nen silaga tawbkhiba ngangta na trone. Ai nangina chanu pado ngangnaba yam wai. Aduna moi pabunga dum ngangnabirona haijabagi wani. Thokta tholokisano ai wa japjabi mangangnage. Paisa tharau-gadi haraktabra. Hairakti moi pabo. Phare adu wiradi. Numittugi nunganbagi ayuk anganbadani. Imau, babong. Kanam laitruba khoi mungsiba. Hema rimungdagi thoraklaga. Hey, karino sukthuna thoklaisina. Nati nangbo anda laibadu nungaitraba haiwane. Nang horoidagum yumda thoklaisiba. Nangi karina ning thungdaba lairage. Poirei. Ai eme tamarina thoklabani. Swaida thabaka phangma mathiragena. Ada laibado elefam chapam khangdena. Kedorge siboima. Nangna tarai na ghaido napa taradine hat ga hijaraksani hey. Napa haladine salan thokani. Nangna tawrisi ko nganba. Aina gyan hek tarakpadagini. Aina hek gyan tarakpadagina ngasi phawbasi nuini ga pamba lambidu da ngaktani. Aina chalaglisi. Adubo hawjikti aiso aina pamchaba lambida chatpa hawragena khallabani ima. Miyoi moina poklakladi kharasu ining tamhalu kedorge. Hamadu shawlangladuna hey khangde aidi hore na pala ga haina jaw. Atai lairi ma geta mi lehawani adudo imaga khara changminaro. Nanga kok changminaro padi yada basi mangai khrene. Ai bu mo handoi adum hek torol ka leide ko ngan manang. Ai ga changminaro se da haibada ikaina lehawani geta. Ngai khodudi imai mung dagi ne khabar ga mai khik ka amta lok thok loki ke ngak leram ko. Ohoi Hemai mung dagi mai khik ka khabar ka puthorak laga mai churaduna machanu pawu mai okthok paloyaduna getam na mung thorakli. Hemana geta thorak pabantamdadi urakli. Masamgadu machu sangba khongrau sepi nupi ma leptuna leiribadu. Nupi du Hema tholokpo obaduda prapap changsilak makong soknaga khurumlakli. Hema nupi du bahaugat piraduna yari haugaloi jasedi. Changasila ola imanga punai mungda. Artiso Hema gi matung induna changnakli. Mayam changlaklaba matung Hema Artibu poiregi kantakduna thajin khraga tumin maninglomna thoraklaga magi nupada call tawsili. Khelena kaidore mo mama. Oh nacha nupado nupi ma purga laini hauja. Kari haiba matik jaba mi moinaba mahita matharaga nupi purga laba. Adudi nupi machadudi masak bato kamdawe. Masak padi dum yai haibabu mai pabo. Aina shumyeng matamda nacha nupase khudom bido ongkidawa nupi di maline. Adu iragana nauringai da marin ting hawraga loirdana. Khangde mai pabo nupi do masak padi nungsi haibabu apangbi tawngam ne sachi na maliko. Ai langaba tawrage aduga kari no khanarasi. Hoi mai pabo phone du thamkhre ka manungdana kamdawri. Noi mase phatabi hamali mamit khuyingase chumna yengdeba paina ga yengi kari hainu khangdene. Sum leiminaraga khangakanida adugi bodi phai phate haibadu maso. Aidine kuina yumda leibugadi ngamoi ko thuna luhongnaba nangna sana khangnane haijo. Noi maga noi pabungada. Ai dum silage kedorge aina khangna. Adu noi mase ai kharade phoidana taine. Hautik dum khangame bai. Angam phoidana roi ai di khangdi. Angam ba mayeng thungnaraga doino.
ꯃꯗꯨꯗ ꯑꯩꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯑꯣꯏ ꯅꯣꯏ ꯃꯥꯁꯦ ꯅꯍꯥꯟꯋꯥꯏ ꯅꯣꯏ ꯕꯨꯕꯣꯛꯀ ꯆꯥꯟꯅꯔꯝꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯕꯣ ꯑꯩ ꯆꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯄꯨꯅ ꯁꯥꯎꯕꯗꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟ ꯄꯤꯖꯩ ꯀꯥꯏꯁꯨ ꯍꯥꯏꯕꯅꯤ